ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯗ ꯑꯩꯅꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯒꯅꯤ ꯀꯅꯥ ꯂꯩꯇꯦ ꯈꯜꯂꯤꯕ ꯅꯪꯁꯦ ꯅꯪꯒꯤ ꯅꯃꯤꯠꯇꯤ ꯑꯩꯅ ꯑꯣꯏꯒꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯍꯤꯡꯒꯅꯤ ꯑꯕꯦꯝ Haima, Bima, kaidaurage nangbo? Haima, kaidaurage haibani nangbo? Kapkono si, kaidaurage hayo ba? Ima da siyang na hayo. Ima, ay di sumanan tawang bro. Ay ang worry, Ima. Ima da siyang na hayo. Ima, Daparido, ngasidi, ayun nagilaw kre. Madi, mihoy kre. Bima, karibino, isa na wakan aduk yam na pitharibadi. Nangishu, kanagumba masuda na lakin. Ima, ay, kanabuso ng sibangamde. Ay gidi, dapari kagtani Ima. Mahana siyang patrid kay gino Ima. Sana, ingaw-ngaw na layjaran di isana. Kamayada na, kablak pa si ubada. Imata siyang nakang mangamdre sana. Si, kablano ba si? Ay, nadapari ng siba-sibo. Minamaro Ima. Si, nagis na, kablano ba si? ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ ꯑꯩ ꯏꯆꯥꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯝꯒꯗꯣꯏꯕ 이베마 ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯋꯥꯔꯧꯗꯦ ꯈꯥꯇꯣꯟ ꯑꯗꯨꯕꯨ ꯅꯁꯥꯒꯤꯗꯤ ꯈꯥꯇꯣꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯄꯨꯝꯅꯃꯛꯅꯤ ꯈꯥꯇꯣꯟꯅ ꯃꯤꯒꯤ ꯃꯇꯦꯡ ꯅꯤꯔꯨꯕ ꯉꯥꯎꯊꯣꯛ ꯆꯥꯊꯣꯛꯄꯗ ꯊꯋꯥꯏ ꯌꯥꯎꯔꯨꯕ ꯑꯩꯒꯤ ꯏꯔꯥꯠ ꯑꯣꯏꯔꯝꯃꯦ ꯏꯟꯁꯥꯅ ꯀꯨꯞꯄ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯕꯨ ꯑꯁꯦꯡꯕꯅꯦꯅ ꯈꯜꯂꯨꯕ ꯈꯥꯇꯣꯟ ꯋꯥꯔꯧꯒꯅꯨꯀꯣ ꯈꯥꯇꯣꯟ ꯅꯁꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯃꯇꯨꯡꯗ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯕꯤꯒꯅꯨ ꯅꯆꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯁꯨ ꯐꯤ ꯁꯥꯔꯒ ꯈꯥꯇꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯏꯕꯦꯝꯃ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡꯒꯨꯝꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯗꯒꯤꯗꯤ ꯑꯩ ꯈꯥꯇꯣꯟ ꯈꯛ ꯂꯧꯔꯔꯣꯏ ꯍꯨꯃꯥꯡ ꯑꯃꯅ ꯇꯥꯟꯕ ꯁꯦꯜ ꯑꯗꯨꯅ ꯏꯄꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯐꯔꯦ ꯐꯔꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯄꯣꯊꯥꯖꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯄꯨꯟꯁꯤꯒ ꯅꯨꯄꯤꯒ ꯑꯣꯟꯖꯅꯧ ꯍꯥꯏꯕ ꯌꯥꯗꯕ ꯃꯤꯁꯦ ꯍꯟꯗꯛꯇꯤ ꯀꯧꯕꯨ ꯀꯧꯊꯣꯛꯄꯅꯦ ꯕꯁꯟꯇ ꯂꯥꯛꯄ ꯃꯤ ꯌꯥꯝ ꯌꯥꯎꯏꯗ ꯍꯣꯏꯅꯦ ꯂꯩ ꯍꯟꯗꯛꯇꯤ ꯄꯦꯠꯀꯤ ꯁꯛꯂꯣꯟꯗꯒꯤ ꯍꯦꯔꯣꯒꯤ ꯁꯛꯂꯣꯟ ꯂꯧꯈꯠꯂꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯖꯕ ꯃꯑꯣꯡ ꯍꯥꯖꯗꯕ ꯃꯇꯧꯁꯤꯗꯅꯦ ꯑꯩꯅ ꯉꯥꯎꯔꯤꯁꯦ ꯆꯝꯕꯩ ꯋꯥꯗꯤ ꯁꯅꯥꯁꯨ ꯆꯝꯃꯤ ꯀꯩꯅꯣ ꯍꯩꯃ ꯃꯥꯗꯤ ꯑꯩꯒꯤ ꯏꯆꯜꯅꯤꯗꯅ ꯑꯗꯣ ꯍꯥꯏꯕꯨ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯈ꯭ꯔꯦ ꯄꯥꯈꯣꯝꯗꯤ ꯑꯣ
ꯃꯥꯒꯤ ꯃꯤꯅꯣꯛꯇꯨꯅꯅꯦ ꯃꯥꯒꯤ ꯄꯥꯈꯪ ꯑꯣꯏꯅ ꯄꯤꯔꯝꯃꯦ ꯁꯦꯁ ꯌꯥꯗꯦꯀꯣ ꯑꯩ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯦꯞꯀꯦ ꯈꯜꯂꯦ ꯃꯥ ꯈꯛꯇꯒꯤ ꯑꯣꯏꯕ ꯋꯥꯈꯟꯗ ꯍꯤꯡꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯕꯒꯤ ꯑꯍꯥꯎꯕ ꯑꯃꯗꯤ ꯀꯣꯡꯕ ꯌꯥꯏꯀꯣ ꯀꯣꯡ ꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ ꯉꯥꯅꯨ ꯑꯣꯏꯅ ꯇꯧꯁꯦ ꯁꯦꯁ ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ ꯑꯗꯨꯗꯤ ꯏꯟꯖꯥꯡꯗꯣ ꯑꯩꯅ ꯑꯣꯏꯅ ꯊꯣꯡꯒꯦꯀꯣ ꯍꯜꯂꯣ ꯕꯦꯝ ꯇꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯈꯠꯇꯨꯅꯅꯦ ꯂꯥꯜꯂꯦ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯇꯅ ꯇꯥꯟꯕ ꯁꯦꯟ ꯅꯠꯇꯅ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯅꯤꯔꯔꯣꯏꯅ ꯍꯥꯏꯔꯤꯕ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅꯕꯨ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯈꯔ ꯂꯩꯐꯝ ꯈꯪꯉꯦꯗꯅ ꯑꯗꯣ ꯊꯥꯄꯔꯤ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯖꯦꯝꯁꯀ ꯕꯤꯂꯨꯒꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯏ ꯉꯥꯅꯨ ꯀꯣꯡꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯅꯕꯅꯤ ꯑꯁ ꯌꯥꯏꯍꯦ ꯅꯣꯏ ꯀꯥꯡꯕꯨꯁꯤꯁꯨ ꯑꯗꯣ ꯑꯕꯦꯝꯃ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯍꯌꯦꯡꯁꯦ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ ꯍꯌꯦꯡ ꯈꯪꯉꯣ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯐꯔꯦꯅꯦ ꯑꯗꯣ ꯄꯣꯊꯥꯔꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯂꯥꯄꯔꯤ ꯑꯩ ꯀꯣꯛ ꯑꯃ ꯉꯥꯎꯔꯦ ꯀꯅꯥ ꯑꯕꯦꯝ ꯉꯁꯤꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯕꯕꯥꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯤꯕꯅꯤ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄꯗꯥꯏꯗ ꯕꯕꯥꯗꯤ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯛꯈꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯕꯗꯅꯥꯝ ꯄꯤꯁꯤꯟꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯃꯤꯒꯤ ꯀꯥꯗ ꯂꯩꯈ꯭ꯔꯦ ꯂꯥꯄꯔꯤ ꯑꯕꯦꯝ ꯑꯩꯒꯤ ꯕꯕꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥ ꯂꯩꯅꯤ ꯍꯥꯏꯅ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯟꯖꯗꯨꯅ ꯕꯕꯥꯒꯤ ꯃꯥꯡꯗ ꯅꯪꯕꯨ ꯄꯨꯔꯛꯄꯅꯤ ꯂꯥꯄꯔꯤ ꯕꯕꯥ ꯃꯤꯇꯣꯡ ꯍꯤꯜꯂꯛꯄ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯅꯆꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯕꯦꯝ ꯂꯩꯔꯦ ꯕꯕꯥ ꯅꯪ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯄꯦꯟꯅꯤꯌꯨꯀꯣ ꯕꯕꯥ ꯂꯥꯄꯔꯤ ꯁꯦ ꯀꯞꯀꯅꯨꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯋꯥꯕ ꯆꯩꯅꯥ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯐꯪꯈꯤ ꯂꯥꯄꯔꯤ ꯁꯨꯛꯂꯃꯝꯂꯕ ꯂꯝꯕꯤꯁꯤꯗ ꯅꯪꯅ ꯑꯩꯒꯤ ꯃꯉꯥꯜ ꯑꯣꯏꯕꯤꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯄꯟꯊꯨꯡ ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯈꯨꯔꯨꯝꯃꯁꯤ ꯁꯅꯥ ꯁꯅꯥ ꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯦ ꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯦ ꯍꯧꯒꯠꯂꯣꯁꯦ ꯏꯃꯥ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯁꯅꯥ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯁꯤꯕꯣ ꯏꯃꯥ ꯁꯦ ꯏꯃꯥ ꯆꯥꯊꯣꯛꯎꯔꯣ
ꯁꯅꯥꯔꯦ ꯃꯥ ꯅꯪꯕꯨ ꯂꯥꯛꯑꯕ꯭ꯔꯣ ꯂꯥꯛꯑꯦ ꯃꯥ ꯑꯩ ꯊꯣꯡꯒꯥꯟ ꯆꯪꯉꯦ ꯑꯣ ꯆꯪꯉꯣ ꯆꯪꯉꯣ ꯁꯅꯥꯗꯣ ꯏꯃꯨꯡꯗ ꯍꯤꯞꯄꯤ ꯅꯪ ꯑꯗꯨꯝ ꯆꯪꯉꯛꯑꯣꯀꯣ ꯍꯣꯏ ꯃꯥ ꯁꯅꯥꯎ ꯑꯩ ꯂꯥꯛꯏꯌꯦ ꯍꯩꯃꯥ ꯐꯝꯃꯣ ꯁꯅꯥꯔꯦ ꯏꯃꯥ ꯆꯥ ꯂꯣꯜꯂꯨꯈꯤꯒꯦ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯅꯣꯏ ꯑꯅꯤ ꯍꯣꯏ ꯃꯥ ꯁꯅꯥ ꯅꯪ ꯀꯣꯂꯦꯖꯁꯨ ꯂꯥꯛꯇꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯁꯅꯥꯔꯦ ꯑꯩ ꯅꯣꯏ ꯃꯌꯥꯝꯗꯒꯤ ꯂꯥꯞꯅ ꯂꯩꯔꯒꯦ ꯀꯥꯔꯟ ꯉꯥꯡꯒꯅꯨ ꯁꯅꯥ ꯗꯥꯄꯥꯔꯤꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯃꯤꯒꯤ ꯑꯋꯥꯕ ꯑꯁꯨ ꯌꯥꯝ ꯈꯪꯗ꯭ꯔꯤꯁꯦ ꯁꯅꯥꯔꯦ ꯗꯥꯄꯥꯔꯤꯗꯤ ꯂꯥꯟꯗꯤꯌꯦ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯦ ꯑꯩꯅ ꯃꯥꯕꯨ ꯏꯕꯨꯡꯒꯨꯝꯅ ꯈꯟꯕ ꯉꯝꯈꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅꯤ ꯗꯥꯄꯥꯔꯤꯅꯗꯤ ꯑꯩꯕꯨ ꯃꯆꯜꯃꯛꯅꯤ ꯈꯟꯕꯤ ꯁꯅꯥ ꯑꯗꯨꯕꯨꯕ ꯑꯁꯨꯛ ꯂꯨꯕ ꯃꯇꯝꯁꯤꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯨꯕꯣ ꯂꯩꯔꯁꯅꯨ ꯄꯨꯟꯁꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯅꯨ ꯑꯗꯣ ꯁꯅꯥ ꯅꯪ ꯆꯥꯛ ꯆꯥꯗꯕꯗꯤ ꯇꯧꯒꯅꯨ ꯏꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯅꯪ ꯏꯃꯥ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯨꯡꯁꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛꯅꯤ ꯁꯅꯥꯔꯦ ꯑꯩ ꯏꯃꯥꯕꯨ ꯋꯥꯍꯜꯂꯔꯣꯏꯌꯦ ꯉꯁꯤꯗꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏꯌꯦ ꯁꯅꯥ ꯏꯃꯥ ꯀꯞꯀꯅꯣꯕ ꯗꯥꯄꯥꯔꯤ ꯍꯥꯎ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨꯅꯤꯗ ꯑꯗꯣ 이번이세 ꯀꯥꯏꯅꯕ ꯍꯥꯏꯕꯗꯣ ꯂꯩꯒꯗ꯭ꯔꯥ ꯗꯥꯄꯥꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ ꯑꯩꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯞꯅ ꯂꯩꯔꯣꯏ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯅꯤ ꯑꯔꯣꯏꯕꯁꯨꯅꯤ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯦ ꯍꯣ ꯑꯗꯨꯕꯨꯔꯣ ꯑꯩꯅꯅꯦ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯇꯧꯔꯒ ꯅꯪꯁꯦ ꯐꯥꯕ ꯍꯣꯏꯅꯦ ꯑꯩꯅ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯍꯜꯂꯦ ꯈꯜꯂꯦꯕ ꯑꯕꯦꯝ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯔꯪ ꯑꯔꯛꯇ ꯇꯧꯏ ꯅꯪꯁꯨ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯟꯈ꯭ꯔꯗꯤ ꯗꯥꯄꯥꯔꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯗꯤꯅꯦ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝꯒ ꯑꯝꯇ ꯄꯥꯟꯖꯔꯔꯣꯏ ꯄ꯭ꯔꯣꯃꯤꯁ ꯏꯃꯥ ꯍꯩꯃꯥ ꯑꯁ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯌꯣ ꯃꯦꯅꯤꯀꯥ ꯁꯅꯥꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯈꯪꯗꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯍꯥꯃꯨ ꯍꯥꯃꯨꯅꯦ ꯃꯣꯏ ꯋꯥꯔꯤꯁꯦ ꯀꯣꯛꯄꯨ ꯉꯥꯎꯖꯩ ꯃꯥꯗꯤ ꯍꯣꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯗꯥꯄꯥꯔꯤꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯈꯪꯗꯦ ꯍꯥꯏꯒꯦꯗꯤ ꯍꯥꯏꯕꯅꯦ ꯌꯥꯗꯦ ꯁꯅꯥꯅ ꯑꯩꯁꯨ ꯁꯅꯥ ꯍꯣꯏꯗ ꯅꯍꯥꯟ ꯆꯠꯂꯨꯏ ꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯅꯥꯔꯦ ꯁꯅꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯗꯥꯄꯥꯔꯤ ꯃꯥꯗꯣ ꯃꯁꯥ ꯉꯝꯗꯕ ꯑꯗꯨꯏꯅꯦ ꯁꯅꯥ ꯁꯅꯥ 이동자 이동자 ꯍꯩꯃꯥ ꯄꯥꯔꯤ ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ 이동자
ꯁꯅꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯁꯅꯥꯗꯣ ꯀꯨꯏꯔꯦ ꯁꯤꯗ ꯂꯩꯇꯕ. ꯃꯥꯒꯤ ꯃꯥꯃ ꯍꯣꯏꯗ ꯀꯨꯏꯔꯦ ꯂꯩꯈꯤꯕ. ꯏꯗꯣꯝꯆꯥ, ꯃꯥꯃ ꯍꯣꯏꯗꯗꯤ ꯀꯩ ꯊꯕꯛꯀꯤ? ꯁꯨꯝ ꯃꯇꯝ ꯈꯔ ꯀꯣꯏꯊꯣꯛꯎꯁꯣ ꯍꯥꯏꯅ ꯂꯩꯈꯤꯕꯅꯦ. 이돔자 ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤ 이돔자. ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ? ꯑꯁꯦꯡꯕ ꯆꯨꯝꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ. जिस नंबर से आप कहीं मशीनों संपर्क में करना चाहते हैं वह अभी कईगिनो मानो switched ऑल off है. थमजरिसिना कईनो सिमाइना मुक्त तौदबने. मेनका सनारे नोई अबेम उब्रो. ꯗꯥꯄꯔꯦ ꯑꯕꯦꯝꯃꯗꯤ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯄꯨꯟꯗꯕꯁꯨ ꯀꯨꯏꯔꯦ. अबेम कहीं तो नते फोन फंगी ओप थमी कॉलेज फंगी लागती करीन हबन तो ꯅꯪ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯌꯨ. अबेम अबेम अबेम